आकाशवाणी इम्फाल माइबम दिजमनी पाउ पाजरी अहानबदा मरोइबा पाउ राज्यपाल ला गणेशन हाइरी कोविड-19 थेंगनबा अमत ngairaba पाम्बैदी वैक्सीन कापथोकपनी मणिपुरदा कोविड पॉजिटिव ओइबगी सांग लेप्तने हेनगलगली ngasi कोविड की अनोबा केस 58 थेंगनरे कोविड की केस हेनगलपदगी मणिपुरदा लेरिबा स्कूल सिंग था असिगी कुनमरी फावबा सुदी थादोखरे राज्य सरकार की स्कूल सिंगी फिबम फगलनबा हौदोखिबा स्कूल फगरन मिशन निंगथीना माइ पाकले राष्ट्रपति मिखल मरी लेना इलेक्शन कमीशन ऑफ इंडिया बैलट बॉक्स बैलट पेपर अतई दरकार लेब पोलम राज्य की विधानसभा सेक्रेटरिएट यंथोप हौख्रे मालेम की ख्वाइदगी चौब कोविड-19 की वैक्सीनेशन ड्राइव भारत हौजिक वैक्सीन की डोज कापगी सांग कोटी 200 यौगदबा खजिक तंगाइरे राज्यपाल ला गणेशन हाइरी कोविड-19 थेंगनबा अमत ngairaba पाम्बैदी वैक्सीन कापथोकपनी राज्य असिगे तोंगान मफमसिंग चतुना मफमसिंग अदुगी खुदोंग सादबा मदी मियामगे समस्यासिंग हकथेंगनना वरी सानबगी मखा चथरकपा सरुक अमा ओइना राज्यपाल ngasi कांगपोकपी जिलागे साइकुल चतुना मफम अदुगी मियामगा वरी सानखी साइकुल डिविजनल हेडक्वार्टर्स की होई खोनई मल्टीपर्पज हॉल ngasi पांगथोकिबा थोरमदा राज्यपाल हाई मणिपुरदा हौकिबा निमित खरनी असिदा कोविड-19 की अनोबा केस लेप्तनी हेनगललिबसिगी येंगलगा मियामने सेक्शनबा मदी लाइसेट असि संगंदनबा होनगदबनी मसिगिदमक वैक्सीन कापा यारबा मिपुम खुदिंगमक वैक्सीन कापथोकदबनी राज्यपाल हाई इंग लिसिंग अनि कुनमंगा फावबदा लेबाक असिदगी टीबी लैना पुमुत मुथनबा सरकारना पांदम थामले पांदम असि मपुंग फानबगिदमक डिस्ट्रिक्ट अथॉरिटी सिंगना युमथोंग संगदुना लैना असि लैब्रा खंगदोकनबा होनगदबनी लेरंबा थोकलबदी निंगथीना लायंग थोकदबनी राज्यपाल हाई तोंगान जिला सिंगदा मथंग चतुना लमदम अदुगी मियामगा हकथेंगनन उनरिबा असि मियामगे समस्या निंगथीना खंगनबा मसुंग सरकारना समस्या सिंग अदु कोनबा थौरांग पाइखनबनी मियामनसु मखोई समस्या सिंग अथॉरिटी द निंगथीना खंगनगदबनी दरकार लेरेबदी वाफम असि मुख्यमंत्री द फावबा पुगरकदबनी राज्यपाल हाई लेबाक असिगे नागरिक खुदिंगमंगना इमा लेबाक दमक मथवाई कटखिबा फ्रीडम फाइटर सिंगबु इकाई खुमनबा उटकदबनी लेबाक असिना निंग तंगलपगी सही 65 सुबा पालन थोरम हौजिक पांगथोकली मसिगी खुदोंग साबा लौरगा लेबाक असिबु हेना साखोनबा मदी मापांगल कलनबा अखोई खुदिंगमंगना अंगंबा थाकता होनगदबनी राज्यपाल की साइकुल खोंसत अदुगी मतंग पल्लुदुना एमएलए किमनियो हंगसिंग हाई राज्यपाल की खोंसत असुना राज्यपाल साइकुल की मियांबु कया यामना लुमना लोबगी हाइबदु ताकले महाकी केंद्र साइकुल अमदी राज्य से चाखोनबा होनबदा महाकी माइकैदगी होनबा याबा होनगनी हाइनसु एमएलए ना मखाताना फोंदोखी मणिपुरदा कोविड पॉजिटिव ओइबगी सांग लेप्तने हेनगलगली ngasi कोविड की अनोबा केस 58 थेंगनरे राज्य की हक्सल विभाग ngasi नुमिदांग वाइरम थोकपा चेरोल मधाई ngasi कोविड के सैंपल 384 टेस्ट तौबदा मियो 58 अदु पॉजिटिव ओइबा थेंगनखिबनी पॉजिटिव ओइकिबसिंग अदुगी मनुंगदा इम्फाल वेस्ट दगी 15 इम्फाल ईस्ट दगी 18 यावरी मसी थारगा हौजिक फावबदा राज्य सिदा कोविड पॉजिटिव ओइकिबा मिगी मसिंग 1,53,992 सुरे ngasi gi oina positive oikibigi sang sa da 15.3 ni hauzik active case sani 13 sure मणिपुर दा कोविड-19 पॉजिटिव ओइबगी सांग हेनगलप असि यंगलगा सरकार की मखादा लेरिबा स्कूल सिंग था असि की कुनमरी फावबा क्लास तोबा थिंगले राज्य की स्कूल एजुकेशन की कमिश्नर थोप चेरोल मधाई राज्य सरकार की मखादा लेबा सरकार की स्कूल मदी एडेड स्कूल सिंग था असि की 15 फावबा कालेन सुटी लेरिबनी था असि की 13 की स्कूल काबा होगदबनी अदुमैनमक मणिपुर दा कोविड पॉजिटिव ओइबगी सांग सा दा 15 की मथकता लेरकपा असि यंगलगा राज्य असि दा लेरिबा स्कूल खुदिंगमक था असि की कुनमरी फावबा क्लास अथवा थिंगले नोने जिला की मख्वाम मरांग सिंह थोकेबा सिंह निखाइबगी थुदोक्ता लेखिदबा सिंह थीबगी थबक मखाताना सथरी ngasi लेखिद्रबा मियोय अनि की हक्सांग फंगले मसी थारगा लेखिद्रबा हक्सांग फंखिबगी मसिंग 53 सुरे हौजिक तरेत थीबा खंगद्री थीहुमबगी थबक सथरीबा जॉइंट टास्क फोर्स लमदमदुगी लुसिंग बसिंग अमसुंग रेलवे ऑफिशियल सिंगा हयेंग मिफम अमा पांगथोक्तुना मखाताना करी थबक लौकरकदगी हाइबदु कुपना खनगनी मिफम अदु राज्य की वाटर रिसोर्सेस अमसुंग रिलीफ एंड डिजास्टर मैनेजमेंट मंत्री अवांगबोंग न्यूमाइना सभापति ओइगनी पाउदम अमा
ngasiga paraga numit 3 ni sujilaba intense search and rescue operation sathariba joint task force ki mahai miyamna uri kalen gi saraba maisa marakta awaba khangdona mathau tawriba search and rescue team na ngasi su thawa yawdraba mioi ani gi hakchang recover tawba ngamkhibaga loinana hojik fawada punna mioi 83 gi hakchang phangba ngamle aduga hojik fawada mioi teret thiba khangdri mioi trek manungda khunja manga su yawri hayeng nungtil Manipur State ki Water Resources Relief and Disaster Minister Sri Awangbo Ningmaina thaudok thopam aduda laktuna rescue team gi top official amasung khunja singa review meeting pangthokani amasung makha taba forum lepthoklaba yai Akashvani Imphal gi pau hidamak none degi agui kamai Raja Sarkarna Sarkar gi school singi phibam phagalana bahaudoki ba school phagaran si mission ningthina mai pakle Handak Paul Autokiba High School Living Certificate Examination da Sarkar ge school singi mahiroi sing pass tobagi sang sa da humpu dasmik mari yauki. Hauki ba sahi tara rom asida Sarkar ge school singi mahiroi sing pass tobagi sang sa da yangkai manga amukta yobangam khidri. Handaki metric parikha da Sarkar ge school mahiroi lising nipan sohum taruk parikha thabada lising manga sumna kunithoi pass dauki. Sarkar ge school ni fuhum doina pass tobagi sang sa da sama yobangam khi. Masi pungning thoganingai ni. Masigi mathakta Government Ideal Blind School amadi Government Deaf and Mute School tagyal gi oina su parikha asida sa da sama pass dauki. Mukhyamantri ni lusingba Raja Sarkar na haudoki ba school phagaran si mission gi pandamdi kanglup khudingma ki mahiroi singda sab manaba tha ke shiksha piba masung Sarkar ge school singi infrastructure ningthina phagaran bani. Handaki parikha gi phol asina Sarkar ge school singda miyamna thajaba hengalale masina maram oiduna mingsan bi sang hengalagani hairi. Sarkar ge school gi mahiroi singda handaki parikha sida sang wangna pass torpagadamak Mukhyamantri Nongthoma Birena mahiroi singbu thagatba phongtokkhre. Raja Sarkar ge singi lusingba singi numit amasung miyam ge numit Jiribam jila gi oina tha khudingi ahum suba irai da pangthoklagani. Karigumba irai numit asi suthi oikiba taragadi ahum suba sagol san numit pangthokani. Jiribam gi singdong lekai da leiba deputy commissioner gi office complex da pangthokataba thoramatuda miyam ge wakat sing tagani amadi CMIST PMJAY All Age Pension amadi atai mari lenaba scheme singi kanaba miyam ta phangangani hairi. Bisnupur jila gi oina miyam ge numit tha asigi tara manga irai numit ta pangthoklagani. Thoromasi Bisnupur jila gi mini secretariat complex ta leiba Panchayat Resource Center hall da ayupung mapram bakhai de ge pangthokpa hogani. Thoromadu da tongan ba scheme gi kanaba miyam ta phangangani hairi. Thobal jila da su miyam ge numit thoram tha asigi tara manga irai numit ta pangthoklagani. District Administration Thobal na sinduna ayupung nipan makhai de ge horaga nungthil pung manga phaw sathagani. Surasanpur jila da su miyam ge numit amasung singi lusingba singi numit tha asigi tara manga gi ayupung tara dagi tuibong da leiba DTC hall da pangthoklagani. Tabiriba pawasi Akashvani Imphal dagini. Rashtrapati Mikhal Gambari Lenana Election Commission of India na ballot box ballot paper amadi atei darkar leiba polam sing Raja gi Vidhan Sabha Secretariat singda ngasidigi yathokpa hokre. Polam sing adu ngasi leiba ki konung Delhi musung Union Territory sing yauna atei Vidhan Sabha Secretariat singda yanthoki. Polam sing yathopagi thabak hayeng phoba sathagani hairi. Tha asigi tarani panda pangthokadaba Rashtrapati gi Mikhal asiga mari lenana ballot box amusung ballot paper sing adu mari lenaba Assistant Returning Officer ARO singda akan mangaksal gi thorangalo na kusinaki. Mikhal gi polam sing adu loba lakpada ARO singbu police na escort tawki. Law lingbal loiraba matungda pangthokpa taranipan suba bon sil thakut Surasanpur jila gi bunglon da leiba bunglon community hall da ngasi pangthokre. Bunglon gi Lomi Association bunglon lokai pol na sinduna pangthokiba thoram aduda athoiba mithungi warol piduna MLA Letjamang haukip nai bunglon asi kihom marang kaina puthokpagi damak raija si dama ming chali kihom gi pothok hena marang kaina puthokna bagi damak lomi singne hena hona bagi tangai phataba leiri masida bunglon lokai pol da sarkar na piba yaba tengbang pigani association asi gi chairman daukhain hai festival asi sei khudingi low lingbal loiraga isor gi mafam da thagat wahai phongdokpa masung mangol ni jabagi kumaini thoromado pastor soilal amasung elder mangulna lining laisol tawduna hotoki thoromado da bunglon gi chief Henlal Sim Akoy Bakhul ge sipsing amasung ex serviceman Lalpi Saruyaki Leibag asina ning tawlapagi sei humudra manga surapag mari lenana pangthok leiba azati ge amrit maso ke manungsan na helong gi matangda miyambu bhab tanbagi thorom saupal kamjong dangasi pangthokre
Weber Service Center Imphal na sinduna pangthokiba nomagi oiba thoram aduda Textile Mantraloyna paikatpa tongan scheme sing yauna atei schemes ki matangda miyamda ningthina bhab tahanki. Miyamna nungtigi punsida helongi pothok sing seasonary amasung makata na seasonana basu mari lenabasingna miyamda appeal tawki. BJP Sarkar na potsegi mamal wangkadhanduna miyamgi punsida sauna saitheng piri haina Congress na maral siri. Imphal ki Congress Bhavan ngasi paumi singa unabada Manipur Pradesh Congress Committee MPCC ki Vice President Tilo Tamana hai Sarkar asina nomada sangdaba yadraba polam singi mamal hainingai litana wanghale amasung miyam khangthemna awaba mayokna hale. Black money muthana bagi pandam de sathagiba demonetization ki saitheng hojiksu miyamna mayoknari hairaduna magna hai BJP ki sabka sath sabka vikas haiba wakholon adu miyamdagi mami samlagle haibadu mayak sengna takle. Manipur da sahi anirom COVID-19 ki saitheng nangkhibadagi miyam awaba mayok naringai cherekta petroleum pothok sing yauna atei polam singi mamal wangkhat pasina miyam da sauna saitheng piri haina su mahangna makata na phungdokhi. IGP Manipur amasung Nagaland sector ki thosal makha da CRPF ki sama mapan suba battalion sentuningasi battalion asigi akoibada usara kayamrum thakre. Leibak sinba thungna CRPF na sathariba u thabagi khongjang asigi manungsan ngasi campus aduda usara satret yankhai thaki. Class 10 amasung 11 pass toraba mahiroi singna class 11 amasung 12 ta ming sanabagidama Council of Higher Secondary Education Manipur ki office tagi mangjauna na eligibility permission lagutabani hairi. Council ne thokpa cherol madhai masigidama form council dagi loba yagani form pisan bigi aroiba matam tha sigi tara manga phawbani. Assam ki isauna solaba miyo singda United People's Front Manipur ki thomi singna All Assam Manipuri Students Association kuthangda sana thanaba polam sing mateng pangkhre. Mateng pangkiba polam sing adugi manungda ata bag taret thum bag kunmari nung hawai packet samanga alu bag manga yauri. Naha singbu lanmigi sinphamda sangningmigi apamba po onaba pandamda Assam Rifles ki Sajik Tampak Battalion na Sandel Jila ki Sajik Tampakta pre-recruitment training ama pangthokre. Training aduda lamdamadagi nupi amasung nupa naha kunthra manga na saruyakhi. Akashbani Imphaldagi pau tabiri. Malemgi khwaidagi sauba COVID-19 ki vaccination drive asida Bharata hojik vaccine asigi dose kapagi sang koti sani yogadaba khajik tangaire. Haksel Mantraloy hai lebak asida hojik phawbada vaccine asigi dose koti sama marbudra mapan hena kakphre. Lebak asina sajaba Covaxin amadi Covishield vaccine singi dose sing lebak asigi nagarik singda mamang sahi ki January 13 tagi kapa hokhi. Lebak asina vaccine asigi dose koti tara yauna kapada numit marifu mangani sangki. Haukiba sahi ki October 13 da vaccine asigi dose koti sama kapa ngamki. Masina lebak asida COVID lanthengna bada sauna mai pakpa ngamki. Masi Raya Singh amasung Union Territory sing da mathau toriba healthcare workers sing frontline workers sing amasung stakeholders sing na kanna honabadagi oirakibani hairi. Pradhan Mantri Narendra Modi ngasi Jharkhand gi Deoghar airport sangakre. Airport asi sangabaga lena lupa koti lising tarat taruk sang na paikit kadwa project tara humdoi gi jatra hunki. Thoramadu da wangang muda Pradhan Mantri Narendra Modi hai ngasi sangari ba airport amasung naw na paikit kadwa tongan ba project sing asina Jharkhand bo anoba connectivity energy haksel amadi tourism gi lamda miyam gi pungning singsinapam oiragani. Magna hai lebak asin hauki basai nipan dagi hautuna sakut thaurangi lamda khumang yangna sangsili hauki basai nipan asida Jharkhand bu ising kangphal rail amasung nongthak lambi yauna atei hiram kayada sakulanaba honatuna lagli. Congress President Sonia Gandhi bu Enforcement Directorate na tha sig kunmathoida Directorate asida lagnaba samon thakre makpo National Herald case ka mari lenana wahang pahngnaba kobuni. Dr. Singhi advice matung ina Srimati Sonia Gandhi masagi phibam phatabadagi pothaduna leinanaba khangalapatagi mamang thagi kulumdoida Enforcement Directorate sarkadaba adu yethoktuna lakhibani. Aroibada maroiba pawmo Raisapal La Ganesan hairi COVID-19 thengnanaba amata ngairaba pambaidi vaccine kapthokpani. Manipur da COVID positive oibigi sang leptani hengalagli ngasi COVID ki anoba case yankai mapan thengnare. COVID ki case hengalakpadagi Manipur da leiriba school sing tha asigi kunmari phawba suti thatokre. Raja Sarkar na Sarkar ge school sing ki phibam paglanaba haudokiba school phagaran si mission ningthina mai pagle. Rashtrapati Mikhal ga mari lenana Election Commission of India na ballot box ballot paper amadi atai darkar leiba polam sing Raja gi Vidhan Sabha Secretariat sing da ngasidigi entokpa hokre. Amasung malemgi khwaidagi sauba COVID-19 gi vaccination drive asida Bharata hojik vaccine asigi dose kapagi sang koti chani yagutaba khajik ta ngaire paulai sare.